ngasisu Manipur top channel gi meke gi special video mo mayam da share tawjage sigi topic sisu adum yamna fajaba topic ni mayam niyam lanai nepram krishna mohan laingak na soiragana nungaitaba miyam dagina fine maliyam gi oina covid-19 virus ka lanthengnarakli ba asi tha tara henjilakle india amasu manipur state ki oina su tha taret pharakle adubo phanakana araiba pangal lauksing sel puthokuna honarabasu ngasi phawbadi lakshin mangamdri sinna panglaw lawbana amani manipur gi oina hawkhiba numit nipani da positive oiba masik lising amaga sahumga marfuga ni thoirom hengatki hairiba matam asida miyoi taraga manga sikhi aduga miyoi lising amaga samri ga humdraga mapana fagalaki fagatpagi sang asi sada marfuga mariga point humdraga humdoi oirambadagi ngarangdi marfuga taruka point taretna hengatkhre india gi oinadi phagatpagi sang asi sada maudraga humdoiga point humfuga taretni haina claim tawri state kharadadi phibam phachilaktabadagi numidang crpc gi section samga nifu mari gi makhada curfew thamjinkibasu yawkhre manipur gi di curfew lairi hai laitre hai mana thokpa pangtok tawnari state laingakna chana kaunglon phana lakthoklabasu prime minister narendra modi na hawdokhiba jan andolon chatharabasu handak pangthokiba assembly constituency mari gi by election na sop laingakna lakthokiba ngakpa ngamkhidaba adugidamak nungaitaba phongdokpaga loinana ngakpinabasu Chief Minister N.Biren satliba thasigi taragani thoida media gi khuthangda phongdokre kanana kanabu ngakpigadoribano ngakpide hairagana covid-19 virus hekta mangkhragadra haibadudi kanana su haiba ngamloi aduga amaromda police ki drive ta marks uptaba miyoi kya phagatuna fine khumgatli adunadi laingakna soiragana ngakpiyu haiba miyamna soiragana fine masibu niyamla param sumna chana pathap ngak libra haina hangnarakli laingakna cm duna lakthokiba covid-19 lantheng asigi chana kanglonda miyamna ngakpa ngamlaktaba haininglaktaba mawong ama urakliba phongdoknaragliba si karidagino haibasidi tin yotharaga nainafam thoklabra khali lantheng asi haurakpada prime minister narendra modi na laiba asigi miyoi crore samuga kunthramak lanmi ngaktani laina asiga lanthengnaribani haibigi wakhalon thambiyu miyamna sawatrabadi kaidongaidesu covid-19 lanthengnaba natragana muthat pangamloi haina laktokhi matamadu akhang ahi singnadi laisat asi ahum suba thak yorakle haina phongdoknakibani editors guilds of india eci amadi press club of india na media gi masin mensilaga laisat asi thengnaba ngamloi haikibani manipur gi oinadi sahi asigi march thada lusilakpa april haurakpa aduwaida somnatagi positive case ama khaktamak thengnakhibani me tha horakpadadi positive case amata laitaba green zone oiki adubo ngasidi tha tare rom asida miyoi lising kungnipan hena positive oiba thengnare masi manungda lising taraga mapan romdi layengbadagi haigadra section badagi haigadra phabangamkhre laibak thibana miyoi saniga kunthraga humdoidi sikhre hawkiba march tha phawbada miyoi lak amaga point kunga mathoiram screening tawki khut sokna biganu pulap punchina biganu haina Chief Minister N.Biren laukthokhi kaithel punamak march kunga manga dagi ahing nongai phawba thingki baruni sajibu nongma panba chairauba numita singkaba phawba athingba thamkibani march taraga tarukta kalam asimaktada tas kamdawi yauksang thabalda laina laisat sangkhidrene haina mapauk senkhi amuksu march kungohumdoida covid-19 virus biological war fire ni haibada langani thajadre haibagi mapawsu pikhi punama asi oiduna su ngasidi laina laisat asi laksinbadi lairadana tangai phadaba icham chamba laiwa ahum ngakna satpinaba prime minister narendra modi na hokhiba october 9 da laibak sinba thungna jan andalon hawdokhi manipur su Chief Minister N.Biren andalon asi hawdokladuna marks uppa khutsa toina sengna hamdokpa amadi fit taruk physical distancing taunaba wasak lokhi amata oina thengnamina si haiki aduga numit kunthraga mangani niyam gi matuk inadi by election da SOP ngakpa ngamkhidaba adugidama nungaitaba phongdokhi ngakpinaba haijaraki Tasengna Lankhre Soikhare hena phongdokhiba adugidamaktadi thaganingaini adumnadi oiraga masam angna lusingba laingakna semkiba chana kaulon ngakpa ngamkhidre haibasidi yam ikainingaini sumang kumaigi ipomda takta taksanu ai tauge haibadu ningsinglai haujikti wangoi esigi yumthong
Chanipan humpugo nipan gi miyo amamam numit nini supna test tawbada yumthong sama kunthra humdo gi miyo amamam positive oire hairibe imung sing adugi atai miyo singna kamdawba by election pangthokiba atopa constituency ahum haibadi Thoubal district ki Lilong Wangjing Tentha Kangpokpi district ki Saitugina karam thoklagaba haibasida mi paiba poknadaba sunate by election dagi laiset asi hena paksana sanduraklabadi madugi daita pumba laingakna pugadabani haina phongdokna khibasu laiki kalam asimaktada SOP khakta ngaire laingaksu COVID-19 su sab manakhre haibigi mapawksu pikhibani kana amatana haiba tararoi tawphom thokpadu tawgani haikibanina karisu upai leite akhang ahi kyana November tha hogolakpada Manipura positive oiba Missing lising kun yoragani haina report tawkiba matamaduda lakhot payaba section thorong lakhot lamba yabani haujikti laibak asigi oina laiset asi hena sandorakpa state marigi manungda Manipur yawre aduna central team laktuna yengsilagadori masi ahanba dinati mamangna su laklamlabani India gi apunba COVID-19 case masingi manungda Manipurda sada 0.64 Gujarat na 2.81 Rajasthan sada 4.39 aduga Haryana na sada 4.41 oidi positive case na Manipur sada 6.36 Haryana na sada 6.81 Gujarat na sada 6.26 aduga Rajasthan sada 9.9 oidi haina report togi bisu laikre report asigi matung ina central team lakadori basina swaida panglaw lawriba Fagatpagi sang wangle sibigi sang hantare positive oibigi sang hantare haibisi kadai phawo thajaningai oiribage haiba wahang amasu laktabadi nate wahang asimakna langana COVID-19 lantheng asigi lokhotkiba thabakki asumba report miyamda khanghandana lotsinduna thamle aduga aranba mawongi miyeng amada propaganda tawre hainaribasi sumlagani Chief Minister N.Biren budi masana social media da phongdoraklabanina miyamna khangnare mamangdasu minister MLA kharasu positive oire haina miyamna khangan khiba laikre adubu arapa mafamdi lairadana sahar maktada positive oiba miyoi kya yawrabasu khanghandaba kantanmen zone laukthokdaba tuminna laisinba kya phongdoknarakhiba adunasu achumba kharadi losinakre hainaraklibani miyamna mateng pangbiyu sana kalon singangna satpiyu hairaga tawthorakpa thabaktana miyambu pangthanaba hotnabagi mami taraklibasi aphabagi khudamdi nate Masimangna laingakta thamnama thajaba manghali laingakna semba sana kanglon lumna launaraktre laiset asi hena sandokranabigi asoba maram amasu oihali hairibasi khangba phai soikhre nungaite haibanadi kanaroi hainasu si pauksi sina makhatana smai phongdok pirei dugumyam si content sing asi goinani special video si awatang sai lo sinjarage aduga sigi topic si adum khanaba yaba topic yamna nungai ba topic musu oire duga mayam gi wakhalon na kari lebibige habidu soiduna comment box to comment amta thambiramo aduga mayamna sigi haidi khangjinmana kana kya marum masak mayam su yawe na khanjai mo thambiramo share husiki matang sai lo sinjarage aduga horen nungthin soiduna mayamna anawno bu ipau sing put akhunga charakana mayam dum share tawjarake mayam da fonga minersi and thank you